ꯏꯪ ꯀꯨꯝꯖꯥ 2026ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯣꯠ ꯀꯌꯥ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯀꯌꯥꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯋꯥꯊꯣꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯋꯥꯊꯣꯛꯀꯤ ꯋꯥꯈꯩꯕ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯡꯅ ꯋꯥꯊꯣꯛ ꯑꯁꯤ ꯂꯨꯁꯤꯜꯍꯜꯂꯛꯄꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯋꯥꯈꯩꯅꯕ ꯍꯣꯠꯅꯕꯒꯤ ꯄꯔꯤꯡꯗ ꯋꯥꯊꯣꯛ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯥꯡ ꯅꯥꯊꯩꯕꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄ ꯇꯥꯟꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯅꯕ ꯑꯃꯗꯤ ꯇꯨꯡꯀꯣꯏꯕ ꯁꯥꯟꯇꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁ ꯔꯨꯜ ꯊꯝꯂꯛꯄ ꯑꯁꯤꯅꯁꯨ ꯍꯤꯡꯁꯥ ꯂꯥꯛꯁꯤꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯁꯥꯟꯇꯤꯗꯤ ꯄꯨꯔꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯃꯣꯠ ꯀꯌꯥ ꯑꯃꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯡꯗ ꯊꯝꯂꯒ ꯏꯟꯗꯤꯌꯥꯅ ꯋꯥꯊꯣꯛ ꯑꯁꯤ ꯋꯥꯈꯩꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯁꯨ ꯋꯥꯔꯤ ꯇꯧꯕ ꯑꯁꯤꯒꯤ ꯃꯍꯩ ꯑꯃ ꯑꯣꯏꯅ ꯌꯥꯅꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯕꯨ ꯌꯥꯅꯔꯤꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯌꯥꯅꯔꯤꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯂꯛꯄ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯃꯣꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯑꯁꯤꯗꯗꯤ ꯃꯣꯠ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯇꯧꯗꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯅ ꯂꯧꯕꯗꯒꯤꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯇꯨꯃꯤꯟꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯍꯟꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤꯃꯛꯅ ꯑꯁꯦꯡꯕ ꯁꯥꯟꯇꯤꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯇꯪꯈꯥꯏ ꯈꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯈꯪꯂꯤꯕ ꯇꯪꯈꯥꯏ ꯑꯗꯨꯅ ꯈꯪꯗꯕ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯃꯦꯟꯁꯤꯟꯅꯕ ꯚꯥꯞꯅ ꯁꯥꯒꯠꯂꯛꯏ꯫ ꯃꯗꯨꯅ ꯍꯦꯟꯅ ꯆꯃꯝꯅꯕ ꯃꯣꯠ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯄꯅ ꯍꯦꯟꯅ ꯂꯨꯁꯤꯜꯍꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯊꯣꯛ ꯍꯧꯔꯛꯄꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯗꯨꯃꯛꯅ ꯚꯥꯞꯅ ꯁꯥꯒꯠꯄ ꯋꯥ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯎꯈꯨꯝ ꯊꯤꯅꯕ ꯍꯣꯠꯅꯕ ꯑꯁꯤꯃꯛꯅ ꯁꯥꯟꯇꯤꯒꯤ ꯄꯔꯤꯡꯗ ꯑꯄꯟꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯦ 3ꯒꯤ ꯃꯃꯥꯡ ꯊꯥꯈꯥꯏ ꯑꯃꯔꯣꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯅ ꯃꯅꯤꯄꯨꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯤꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯕꯐꯔ ꯖꯣꯟ ꯂꯩꯕ ꯑꯁꯤꯅ ꯋꯥꯊꯣꯛ ꯁꯥꯡꯊꯍꯟꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯁꯥ ꯂꯥꯛꯁꯤꯟꯕꯗ ꯃꯇꯦꯡꯕꯨ ꯑꯣꯏꯔꯤꯕꯔꯥ ꯍꯥꯏꯕꯁꯤ ꯑꯁꯥꯡꯕ ꯄꯟꯊꯨꯡ ꯑꯃꯗꯒꯤ ꯂꯥꯛꯁꯤꯜꯂꯒ ꯆꯪꯗꯕꯔꯥ? ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ, ꯃꯤꯌꯥꯝ ꯈꯪꯍꯟꯗꯕ, ꯆꯠꯊꯕ ꯁꯥꯟꯇꯤꯒꯤ ꯄꯔꯤꯡ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯦ꯫ ꯑꯗꯨꯅꯅꯤ ꯃꯤꯌꯥꯝꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯆꯃꯝꯅꯕ ꯀꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯁꯥꯟꯇꯤꯒꯤ ꯄꯔꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛ ꯋꯥꯈꯩꯅꯕꯒꯤ ꯄꯣꯔꯝ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯅꯔꯤꯕꯁꯤ ꯆꯃꯝꯅꯕ ꯀꯣꯛꯅꯕꯅꯤ, ꯑꯋꯥꯕ ꯁꯔꯨꯛ ꯂꯣꯏꯈꯤꯅꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯅꯇ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯔꯤꯗꯒꯤꯇ ꯌꯦꯡꯂꯒ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥ ꯁꯦꯝꯒꯠꯂꯤꯕ ꯄꯔꯤꯡꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ, ꯂꯣꯟꯒꯤ ꯌꯨꯝꯐꯝꯗ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯁꯥ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯊꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯟꯗꯤꯌꯥꯅ ꯊꯤꯕ ꯆꯪꯏ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯣꯏꯅ ꯌꯦꯡꯂꯕꯗꯤ ꯍꯤꯡꯁꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯃꯥꯟꯅꯕ ꯃꯑꯣꯡ ꯀꯌꯥ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯔꯤꯒꯤꯗꯃꯛ ꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯕ ꯆꯪꯏ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯋꯥꯈꯜ ꯈꯟꯕꯗꯒꯤꯗꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯋꯥꯊꯣꯛꯀꯤ ꯃꯔꯝꯗ ꯅꯩꯅꯕꯁꯤꯡꯅ ꯋꯥꯈꯩꯅꯕ ꯍꯣꯠꯅꯕꯗꯒꯤꯗꯤ ꯑꯈꯟꯅꯕ ꯃꯐꯝꯁꯤꯡꯗ ꯍꯦꯟꯅ ꯍꯤꯡꯁꯥ ꯊꯣꯛꯍꯟꯅꯕ ꯃꯔꯝ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯈꯟꯊꯕ ꯆꯪꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯏꯪꯒꯤꯠ ꯑꯃ, ꯋꯥꯍꯩ ꯑꯃ ꯉꯥꯏꯔꯝꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟꯗ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯆꯪꯏ ꯍꯥꯏꯕꯁꯤꯁꯨ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯒ ꯋꯥꯊꯣꯛ ꯑꯁꯤ ꯇꯪ ꯇꯥꯅ ꯋꯥꯈꯩꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯄꯔꯤꯡꯗ ꯂꯥꯛꯍꯟꯕ ꯑꯗꯨꯒ ꯋꯥꯊꯣꯛ ꯑꯁꯤꯅ ꯊꯣꯛꯍꯟꯈꯤꯕ ꯁꯃꯥꯖꯒꯤ, ꯂꯟ-ꯊꯨꯝꯒꯤ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜꯒꯤ ꯑꯃꯥꯡꯕꯁꯤꯡ ꯁꯦꯝꯒꯠꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯁꯤꯡꯅꯤ꯫ ꯇꯨꯡꯒꯤ ꯋꯥꯔꯝ ꯀꯌꯥ ꯂꯩ, ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯊꯣꯛꯈꯤꯕꯁꯤꯡꯕꯨ ꯅꯤꯟꯗꯥ ꯇꯧꯕꯗꯒꯤꯗꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯔꯣꯝꯗ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯒꯅꯤ꯫ ꯅꯤꯟꯗꯥ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯅꯤꯟꯗꯥ ꯇꯧꯕ ꯌꯥꯕ ꯄꯔꯤꯡꯁꯤꯡꯗ ꯄꯨꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯎꯍꯧꯗꯕ, ꯈꯟꯊꯍꯧꯗꯕ ꯀꯌꯥꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫
ꯑꯗꯨꯕꯨ ꯅꯤꯟꯗꯥ ꯇꯧꯕ ꯌꯥꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯔꯪꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯄꯔꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯅꯠꯇꯦ꯫ ꯑꯣꯏꯍꯟꯅꯤꯡꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯈꯜ ꯑꯃ ꯁꯦꯝꯒꯠꯄꯗ ꯇꯧꯗꯕ ꯌꯥꯗꯕ ꯈꯣꯡꯐꯝꯁꯤꯡ ꯀꯔꯝꯕ ꯃꯇꯝꯗ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯒꯦ ꯑꯃꯗꯤ ꯀꯅꯥꯅ ꯃꯦꯟꯈꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯨꯞꯊꯅ ꯈꯟꯊꯕ ꯆꯪꯏ꯫